All Manipur Muslim Organization Coordinating Committee AMMOCOC ki President SM Jalal ga EPAC TV News ga akhanana unarubagi paudam ama Episode-1 da miyana mityang tabikre. Makata na EPAC TV na anirak subu oina unarubada phongdorakiba mamal yamla bawpham khara Episode-2 asida mityang taminase. Pangal haiba community si lamdam se Yelhoumini haina sarkar gizet ta ko phonga leikhraban adubo lamdam se ki CSO oiriba kanglepak kan ballup amadi haumi federation nadi pangal sing si Yelhoumini natti haina ker kana phongdotun lakle adhiram sigi matangda pangal gi state level CSO lusingba amoina kay haibiningi wafam kitang thambiyo masi akoi sigi question se lak pataraga de koi mamang da su ker kana masi matangda koi Pangan community as a whole sigi akoi apunba adamba unanimous waiba koi apunba wafam kya akoi hanna koi phongdo ga lakre akoi Yelhoumini ki concept of Yelhoumini se masi matangda irei chak punamakta ikai khumna jana ai wafam khitang thamjake nawhongna na thamjabani akoi lamdam sida laiminariba ngasi mak akoi hikom ba amaga gi marakta thuiba samasya problem leiriba mayam se masiki final loiba solution akoi punamak ki oiba akoi cooperative amasung akoi collective oiba coexistence amasung akoi shared destiny amakhakta yumpham oirakanda Manipuri as a whole akoi future gi road map amada akoi punna ing tapna fasana nungsi channa chatminaba khunai ron ma semkat nanabagi mieng wakal mieng dugi paringda yang pamiengda akoi concept of Yelhoumini asina maram oirakanda akoi lamdam chidai sida otherization gi concept ma thualakpa aduna maram oiraga lamdam sida laiminariba kanglup mayam chigi marakta akoi A class ki B class ki C class ki categorization citizenship sida categorization mayam thualaktana lamdam sida laiminariba kanglup fruit mayam che nungsi chanana hingminabada achoba pallama lakani haiba sigi wakhalon che nawhongna na phongdoknaba nainaba aduga loinana akoigi khunai nainaba khunairon nainaba adumba mioi singna masigi wafam masigi wakhalon che phongdoknadana anoba concept ama new concept ama koi puthokta yaroi lamdam sida lariba kanglu phurup mayam se beziar amagi makhada akoi Manipuri kanano nan Manipuri kanano haiba se beziar amagi makhada define torakanda Manipuri ni haina koina define toraba kanglup singa tuti madugi apunba collective nationalism ama collective political philosophy ama koi semkhalaga madugi makhada koi Manipuri as a whole akoi unitedly akoi phajana hingminanabagi wakhal paring ama sagatbagi tangai phataba lei haibase masigi wakhalon sida koi thajaba thamba adumba kanglupa mani adubo concept of Yelhoumini gi miyeng se masidagi akoina yengjaba miyengta Pangan community se Yelhoumini oifam thopra natraga thoktabra haiba wafam ama hanjal ngalita koi social media da natraga media gi section kharada masi wafam se puthuaga tawribase masi atei karimata nate provocation akoi lamdam sida leriba kanglup ama khakta provoke torakanda kanglup ani dugi marakta nungsinabagi lambi se thadatna naba amasung kanglup ani dugi marakta yengthinabagi wakhal nauna phawhananaba adai adugi wakhalwanda yumpham oirakanda toba thawak akoina khangi haujiki hairiba concept of Yelhoumini gi matang se puthuaga lamdam chida akoi kanglup khara mana Yelhoum phurupni kanglup khara mana Manipur citizen haibadi yai aduga Yelhoum phurupti natega haibagumba sumbagi wafam hairiba singchige background se makoi kari no ne yengu matamda makoi profile se hangto yengu matamda moise Nagpur gi background loin leiba ngakto ina tawba ya maximum haitare ko Nagpur gi background leiba ngakto ina tawba ana akoina khangi Nagpur gi political agenda se kari no haibase one nation one religion formula da lamdam sida kanglup ama khak leigadamni leipak ama leibata dik leipak tu da kanglup am khak leigadamni lon ama khak leigadamni aduga jati ama khak leigadamni dharma ama khak leigadamni haiba aduge principle aduda aikoi leipak se India haiba leipak se aduge principle aduda govern tawgadamni adu leipak tu semgadamni haibagi wakhalon da sagatpa aduge political philosophy ado maduda nappaga madugi agent oina work tawraba aduba kanglup oina taweba hauji akoi se concept of Yelhoumini puthuaga
Manipur pangan si Yelhoumini nate ne he indicate toriba kambu singse madugi agent oina taweba ana sigumba agent sigi magi political agenda se lamdam chirei sida maitei amsung pangan se nauhongna namu yeng thina halaga amuk mahoksagi 1993 daga thokiba adumaina amuk hanna khana chainabagi irang ama thokhananabagi arunba political agenda ama leiraba jat la haiba wahang se masi hangingai oiba matang sida lakhalle ana siga mari lenana ai clarification kitang ai tawjage akoi Yelhoumini have a kanabano indigenous have a kanabano akoi United Nations na recognize tawraba concept of Yelhoumini se indigenous se karino Bharat ki संविधान ना भारत की लेरिबा convention के आना covenant के आना आखिर वारिप लो खरबा अदुगा नैना खरबा अदुगी conceptual clarity में भारत की अदुम्बा कनो द political एना नादा लई खरबा अदुबा concept of indigeneity से करीनो दो लंदम चिगी वाइबा context ने करीनो है बसे यामना फाजा दबा मुत्ताना यामना कुप्थना येंगबा अदुम्बा मियेंग मखल मथौ तायबा आखिर ये पांगन है बा कांगलुप से Yelhoumini नते ना point finger टौट्रिंग की ममांगता Yelhoumini have a kanano have a matam the magi historical continuity yam laigada baneva. Yelhoumini defined to matam the matauta historical continuity si karino. I can I call it territory sita mapangi sakti yaman invasion tautrigata. Natraga colonial rulama I call lamdam sita lactringi mamangda adugi mamangda lisang sitna magi puari lajarapa adumba community yamaka waigada baneva Yelhoumini indigenous community have se define to matamda mathau tarisi aduga ani shubada magi social economical cultural and political distinctiveness lagadaba sineba ko concept of indigeneity se masi define to matamda mathau tariba polam ani have taragadi masigi matangda pangan community ga mari lena bo afam to ai laksake Pangan community se makoina 1606 da mapalom dagi lanpha hayeko mi 1000 changakhiba lanpha to hay aduna pangan haiba si creation tawbadawna ngangeba pangan haiba identity se masi mapalom dagi lakhiba identity amara lamdam sigi soil da create to identity amara haiba se madu hiding music duna hana khantha gada baneba hana khanga to baneba pangan ko wa identity se karamba matam dagi masi creation si lakrabano haiba se puari gi text dagi fazana nainaraga adu gi miyeng dagi makoina understand to gada baneba hana pre 1606 irada khagem bagi mamangda akoina authenticated book ni haina manipur haiba se define to gada Manipur haibasida maruwaina maitai se masigi sahi lising ani hen bagi puari akoina define to matamda authenticated book oina sizinariba maruwaina nainariba larik singa se maruwaina mayam punamanga su yanariba larik singa se karam larik no haiba matamda seitharol kumba batuneba Royal Chronicles to neba natabrane then akoigi puya gi larik singneba loyum basinyen to neba ning thorol lambu baduneba hairiba larik sing sida series of larik sing sida pangan gi matang da tongan ba thodok wathok mayam ma khaki event mayam ma khaki wari si yauraga layammi base masi semjan sajan bani haina interpretation amu pirak pataraga di adu haire iba mioi sing ado ani shuba puya mai thaba kanglup ni haina ikoina amuk hanna hairo oidabagi maram leite ana hairiba puyagi larik sing aduda chaithawam kumbabagi larik sing aduda aduga tongan ba ariba matamgi larik sing aduda pangan gi matang che history se tongan yaurga leirambe do pangan na haiba se kanano haiba matamda population oina atopa mapan dagi laba matungda lamdam sidai sida pangan ko ba identity se creation to ba nate haiba se puari gi miyeng dagi puari gi text dagi nakhai seng clear oina utlaba yauraba wafamne Madusu pangan macha sing na iba history da nateba
lamdam sida authenticated book oina sizinariba adumba aikhoigi holy book ni haina longnariba adugumba puya chethawin kumba ba loimba senior ni thoron labu ba amati ate larik sida yaw potune ba ina hajrisi mapalomdagi sufficient sing natragana islamic preachers sing ngaligai matamda lakhibagi puari lei adugi miyoi sing adu lakhiba matamda da lamdam sida leiba adumba miyoi sing aduna islam dharma se follow toraba matungda tongan ba identity ba pangan ko ba identity amagi creation se lakpane ba karigi magi islamic ki ba cultural magi kanome amduga custom and uses be amduga lamdam sigi local gi han gi leisure ba custom and uses be amduga ani dugi assimilated ba adumba tongan ba top ba distinct ba adumba unique ba identity ama creation lakpane ba pangan ko ba identity ba sigi pangan hariba identity je matam sangna masigi existence sum leirapa adugi manungda tongan ba tangkak meyam ama khakta mapalom degi nauna lakpa matam atuda nauna lakpa is adumba islam dharma chatpa singa se pangan hanana islam chatlaga pangan kauraga pangan haina khangnaraga leiba identity sida makhoi du assimilate tawbaneba likewise 1606 ki thodok si cho akhoi 1606 da akoi lakhiba aduma soldiers team se akoi mafam se sida hana leijaramba pangan haiba identity sida assimilate tawbane assimilation ne ana sigi potse akoi lam ne interpretation tawraga akoi pangan ji indigenous nate haina wan topina na hona ba lai thibani masi akoi gi british ki colonial era laktingi gi mamangda lisang sitpa historical continuity ama leijaraba loinana akoi pangan gi akoi luhongba pithibida leiba atopa kanglup amatagi luhongba ga manaro pangan sin sari ba chinjak food habit pithibida leiba kanglup amatana sari ba chinjak food habit ka manada ba akoi gi tongan ba unique oi ba akoi gi distinct oi ba adum ba leije pangan singna mi siba matamda angang popa matamda lau suba matamda hingol suba matamda ngathi chathi ba matamda mau thiba matamda luhong khongdong ba matamda tongan ba adugumba event kaya da pangan singi chatnari ba magi custom uses magi tradition magi culture magi phijet chakcha leiba mayam se pithibida leiba kanglup amataga manroeba maramaduna pangan singa se basi pithibida malengi mafam ama phawbada akoi phangdaba ani suna leitaba manipur haiba mafam sikhaktada masi soil sikhaktada pokpa aduga masi soil sikhaktada hingba masidagi 7 years devastation amasung tongan event kharada akoi gi bangladesh ki leimaida aduga assam gi leimaida aduga tongan mafam kharada chaithokhiba burma gi mafam kharada chaithokhiba adumba akoi gi i singa asi natana akoi malem gi mafam ama phawda leiba kanglup amataga resemblance leitaba top masagi unique oiba distinctiveness leijaba adumba kanglup ama khakneba pangan hariba kanglup se siumba kanglup ase namdam sida indigenous natli natte chummi chumde habagi that kind of question hangbase masi it's very unfortunate quite hana laibak thibani masi tawaning de yamna leibak macha tana ai appeal tongningi kindly masi tobiga leipak sila leiminariba lamdam sida leiminariba chilinaw singi nungsinabagi mari se masi khwaidagi hena precious waibani khwaidagi hena maman yamani akoi hingminadaba yararoi puari tangkap kya de hingminaraga lakhrabani thengnaminaraga lakhrabani ngasi su thenari minaribani thengnaminagadoribani ngasi makki thoiba violence ki conflict asida pangan singa lauriba daite se masisu akoi chilinaw punabakna akoi phajana understand toba mathau tai karigumba akoi lambi sire cheliba gari singche akoi pangan driver singjena numit nini khatang gari chenba leppa taragadi lamdam sida akoi essential commodities mayam sigi akoi da scarcity thokadoi akoi da problem mayokna gadoi adu yamna chawba daita mayam ma akoi lamdam sida leiba pangan singna lauri lamdam sigi tongan ba chingi manung hanjan ba mafam kaya da pangan gi employee kaya na thabak tawraga manipur gi adugumba administration sigi intensification che masi chapchane yohandana akoi lamdam sida akoi kanglup ani gi marakta laibak thiba thodok amana maram marakanda akoi violence ki conflict leijaraga su manipur gi as it is leriba non and clashes se masi sida akaiba oihandana
ꯋꯦꯟꯗꯅꯕ ꯍꯣꯠꯅꯕꯗ ꯄꯥꯡꯒꯜꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯃꯁꯤꯁꯨ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯅ ꯃꯁꯤꯁꯨ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯀ꯭ꯋꯦꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯑꯄꯤꯜꯗꯤ please stop such kind of stereotype and such kind of provocation towards the Pangan community. Kindly tawigano masi chumde masumaina tawningde ana Pangan haibase magi historical continuity leijaba magi social gi oiba economic gi oiba culture gi oiba political gi oiba distinctiveness leijaba aduga akhoi puari da Pangan haibase magi tongan ba choba mafam kya kallaga lei khraba aduga top pa unique oiba identity amani lamdam sida leiminari ba kanglu khuring makki puari nei nabada Pangan gi chapter yaudaba Pangan gi chapter yaudana makoi puari mapung phagadaba kanglu ama phau leite habase masi swai na ona nei thamjage ana sigumba kanglu amada ngak leita akoi question of indigeneity gi wafam puthoga provocation tawbase masi yamna leba macha taba wadi aduga makoi gi motive makoi objective makoi intention do makoi background sing adu yengu matamda lamdam sida kari no makoi no purokpa pami si haiba question ama hangningai oiba wafam ama lai masigum wafam sing se hauji ki leiba manipur gi situation sida matang chamande amna nungaite masi tawningde haiba wafam se ikai khunna thamjage ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯃꯇꯝ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒꯤ ꯑꯣꯏꯕ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯝ ꯇꯧꯔꯒꯗꯤ ꯆꯦꯅꯦꯜ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯇꯦꯟꯕ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯌꯨ ai ipak tv news ki adumba koi channel se masi ai appreciate tawjage aduga loina ai wish su tawjage masi koi lamdam sida leiriba ngasi ki miron sida koi yam achoba service piba ngamba aduga tongan ba thaudo wa thog event kaya gi marik chumba pau miyam da yohanba ngamba aduga lamdam sida leiminariba kanglu phuru payam sigi nungsi chanabagi paujel miyam da puraga chatpa ngamba aduga matam sangna punsiba ngamba matam sangna punsiba aduga chapchana lamdam sida leiriba atopa tv channel singumna mapung phaba tv channel amoina service tawba ngamba oisanu haiba dumba wishing sei thamjage aduga honaba leptragadi honabagi kano se akoi wakhalon che masi thadoktragadi sungsoi soidana akoi ipak tv news su akoi sungsoi soidana nomadi akoi lamdam sida leiriba channel mayam se si marakta leading oiba channel ama soidana oirakani haiba adu thajabadu so ai thamjage